अहानबदा मरुइबा पाउ अकनबा नोंगलै नोंसिना मयाई लंबिदा ट्रैफिक जैम थोकरे अमदी मयुम मनाक्तुगी फारगा पुखिबा अरांबन ननाव रिम्सता सीना लैरमले पोनी टीवी की मणिपुरी पाव मीडिंग ताबिरबसिंगबो विद्यासना नतराम नोकचरी पाव संदोकना पिजरी ngasi nungdang wairam sitkhiba akanba nonglei nungsidna maram oiduna mayai lambi utiwada HT posama lambida tushilaga leibadage chathok chasin tawbada khudong chadaba mayok nakhe amasung gari mayamama panduna leike miyamna phongdorakhibada khudong thiba kaya thokadabadage kalhaunanaba anakpada leiba mari leinaba department na athuba matamda meeting changbiduna semjin binanaba haike Sana ton bagini haiduna mayumdagi faraga pukhiba arambam nanawbu tamthina ot naibadage laikhidabada laikai miyamna irang hokre misi asiga mari leinana ngasi sagolban kangabam laikai da leiba laikhidraba arambam nanawge mayumda pangthokhiba paugi mifam amada laikhidrabagi mandomcha arambam ongbi lata debina ngarang sub inspector ni haina saktak chaba jitendra kauba mioi amana mahaki timga loinana civil dress ta laktuna mayumgi nakanda leiba lambidage phone munduna arambam nanawbu faraga karda pukhibagi thawong asibo thamoi sokna yaningde haina phongdokhe Imphal West Police ki SI Thokchom Jitendra ni haiduna activa thoba nupa amana saktak lambadage Imphal West Police Station tamna chatke adubu pung ahumlom ngairaba matungda SI asi unaba phangke Arambam nanawgi imung manung ni haina hairubada SI aduna lupa lakh manga puraga lakh labakanda nanaw asi lokthokpai yagani haina khumlakhe kari maram gidamak police na paisa thoba laklibano amasung paisa thoba lakpa oiragadi yumda changbiraktuna fagadabani haina phongdokhe nanawgi loinabi ase angang unaba numit kuntrani khakta ngairibani haiduna mahaka unanaba haizarubadasu ayaba amata pirakhide hari Laikhidraba nanaw asi chahi kuntra taret khaktamak ngairiba machanupa ahumsu lehoriba mioi amani maram asina thodok asida chenariba mara laiba personal singi mathakta matik chaba action lobinanaba Manipur sarkar na mideng changbinanaba phongdorakhe pung tara dagina tra makharom de station yoba koina pung ama makhai baw ngaijare matam duda pung ama makhai baw ta ba matam stama thogla akanda koina nanawgi mamani akoi matai mane mandum sani akoi mayam se hairaba matungda ado noi paisa yarabo noi kamaina heta lokthok pa yabro ado man haibadi lengoi sama hai ado akoi na samjanjabagi wani mana akoi da akoi noi paisa yawdana roi achobo sempham mama lupa lakh manga puruga lao aduga noi nanaw lokthok pa yani na akoi da thambire akoi na karigi no haina hangjaba matamda ma sana khargi kaino tobani hai ado akoina magi mafamdagi khangjaningi chauji police na sen thobala pibano paisa thobala pataragati yumda changbira akanda mabu arrest tobiu akoida mama moina mandumcha moina akoi halaman myamda haiba tomba chawsina africa salama tawre nanaw haina mana yumda lemna pharaga pubi besi yadabra mana karigi damakta civil selaga makhoi ahumda kinep tobirino Thobal District ki Khangabok Fishery Office manungda ngasi masak khangdaba nupa ama thori yanduna siramle hairiba nupa asi Wangbal Outpost ki VDF singna patrolling chatpada thingnarakpani hauzik fawbada nupa asigi masak maming khangba ngamdri hairi Manipur Legislative Assembly ki Speaker TH Chatterbata Singh Amadi Khetrigao ACG MLA Sheikh Narul Hashanna Idul Fitr ga mari lainana lamdam asigi miyamda maru oina Muslim ichil inaw singda yaifa pauzil pirakli TH Chatterbata Singhna Allana lamdam asigi miyambo afaba lambida luchingbi duna maru oiba thaudang kaya mai pakpa oirasunu haina phongdokhe amaromda Sheikh Narul Hashanna Idul Fitr na lakpada lamdam asida machil manaw oibagi mari adu hena chesinba amadi samas asida tangdu leitaba amadi
ing tappa purakpa oirasanu haina phongdorakli Kangpokpi district ki manung channa laiba konsa khul konsaram hainasu khangnaba khul asigi khulakpa amadi village authority na ngasi puwari dagi chanaduna laklaba chanabigi matung inna sana konungda laktuna iningtho leisemba sana zawbada magachom haina khangnaba achoba pung ama khudol tamlamle hairi liangmai jatina puwari dagi hiang hirel amadi pungjau asi manipur gi Ningthauda khudol tambagi chanabi asi iningthau nauthingkhong amadi paikhongbagi haktaktagi lisang sitna chanaduna lakli natki oiba chanabi sing asibo ningsingba oina ngasisu liangmai jati gi khunja singna iningthau leisemba sana zawbada magachong asi khudol tamlakpani hairi Swachhata Pagwada Lisingani Kunithoi ngarang hogdokhibaga loinana Institute of Bioresources and Sustainable Development IBSD Tagyalpat ki campus ta sengdokpagi thoram ama pangthokre hapta ani chupna pangthokadaba Swachhata Pagwada ge program asige maru oiba pandamdi prajana Swachhata gi makhada taurakpa activities singda mapungfana yauhanbaga loinana Swachh Bharat pu citizens movement oina onthokna nabani hairi Tagil gi campus amadi akoibagi lambi sorok singbagi thoram adu mahi tamfam sang asige director professor Pulok Mukherjee na luchingduna hogdokpaga loinana scientist sing atai atopa staff member sing amadi satra sing su sarugaki program adugi makha chatharakpa oina Manipur Science Center amadi IBSD gi akoibada taramba plastic sing khomdoktuna sengdokpagi thabaksu chathaki Nipan Suba Nongyin Kumhai Lisingani Kunithoi Manipuri Music Video Festival Megi Tang Nipan Dagi Taugani Haina Tauramba Adu Megi Tang Kunithoi da Yaithokre Haina Film Forum Manipurna Thadorakpa Cherolamana Hairi Amadi Form Thazin Bagi Aroiba Numit Megi Tang Ani Oiramba Adu Tang Taret Fauba Sangdokre Hairi Paugi Marakthana Tenba Bregama Break ki matungda makhataba paupizri Scheduled Tribe Demand Committee of Manipur STDCM Lisingani Kunithoi Kulhumdoi gi mioi nifu humdoina saba thaupugadaba mioi sing khankre Diras Yumnamna President Oina Lieutenant Colonel Laishram Lokendrana Working President Sinam Manglem Sapam Vaigya Amasung Kaisam Lokeshwarna Vice President Kaithe Lakpam Vogendrajitna General Secretary Longjam Ratan Kumar Moirangthem Naukhamba Laishram Bridge Kisor Amasung Fijam Siamchanna Joint General Secretary Khagokpam Kundarna Finance Secretary Irom Rajan Organization Secretary Waikhom Anandana Publicity Secretary Sapam Subankarna Office Administration Secretary
Ningthauzam Basantana Treasurer Laishram Romesna Coordinating Body gi Convener Laishram Poiraitona Coordinating Body gi Co-Convener RK Tharaksanana Women Wing gi Convener Thaunauzam Asalatana Amasung Takhelambam Malotina Women Wing gi Co-Convener Namairapam Idisana Youth Wing gi Convener Singsubam Manglemton Amasung Yumnam Rajesna Youth Wing gi Co-Convener Khumukcham Raseshwari Ayekpam Basanta Sagrakpam Sumati Paunam Thakaba Ningthauzam Debeshwar Khongbantabam Chandrakanta RK Jitena Assistant Secretary Singh Loitongbam Debachan Akoizam Ibomsa Taurem Khaba Yungkhaibam Bimol Aribam Ridimala Laishram Saroza Wahengbam Birchandra Thangjam Ningthembi Yumlembam Yaifaba Waikhom Gozen Laishram Roman Laishram Priya Lakshmi Amasung Mongjam Sobitana Executive Member Singh Amadi Moirangthem Naudalen Khombana Chief Patron Professor Huidrom Jayanta Kumar Professor Ningthauzam Ram Singh Amasung Dr. H Ghanashyamna Advisor Oina Khanke Union Minister of Development of Northeastern Region ge Kishan Reddy na Sekmai ge Interstate Truck Terminus ngarang virtual gi khuthangda National Sports University Complex Khuman Lampakta CM N Biren Singh amadi Works or Youth Affairs and Sports Minister K Govinda Singh yauna sangakre Interstate Truck Terminus asi lising ani kunmathoi kunithoi da saba loishin khibani amadi state asigi oina ahanba truck terminus ni Truck Terminus asi NEC gi funding makhada Natilal Highway National Highway to Khurkhul Awang Sekmai Road tagi kilometer aniga makhai chatlaga leibani hairi MSFDS ki auditorium hall da numit humni chupna chatharakpa mega premiere tharoi ahambagi mahau ngasi loisinkhre loisinbagi thoramda film asige premiere show so miyamda khudol tamke thoram aduda DM University ge VC N Rajmohan Cine Writers and Playwright Forum Manipur ge President Manaubi MM Song and Drama Division Regional Outright Bureau Imphal Center ge in charge GA Ghanapriya Assistant Director Dhyanchan Awardee Laisangthem Anita Chanu Amadi Sahitya Academy Awardee M Rajenna Athoiba dignitaries Singh Oike Ngasigi Thoram aduga mari leinana Home Films Production Manipur gi Secretary Ranjit Ningthauzana haikibada Pangthok liba Thoram asi Manipur gi Civil Society amadi Cultural gi body kaya amaga khutsamnaraga Covid na maram oiraga Sitharakliba Manipuri cinema bu promote Taudaba Yade Haibegi Wakalonda Numit Humni Chupna Chatharakpani Chaliba Chahi Lisingani Kunithoigi Home Film Gi Puthokadaba Film Singda Chanminanabagi Damak Actress Ithoi Oinambu Cine Ambassador Oina Khanke Mahangna Makhatana Haikibada Film Gi Lamda Khong Thangjilakliba Artist Singna Film Kumlibani Haiduna Acting Khak Taubagi Mahuta Masada Culture yauna punna chatpa ngamnanaba schooling ama piduna discipline ngakna chatnaba ngasigi thoram asi pangthokpani haina mahakna phongdokhe usually market se generally cinema hall se develop to sangi bolele na akoi cinema story ese yana pang kanbam sangi aduga akoi technology hapsun sangi mahabuk wat lete Yengbam se nuaiba thigibada cinema hall de yengta ba katani cinema hall develop tonganaba state government na lengakna district headquarters singa tongan ga yamda ba sitta yamna matang sunaba update to ba cinema hall sin sigi akoi Manipur state film development society le auditorium sigum bagi quality da sit pasing handa laga government na ming changi raga sigat birabadi Manipur cinema tonga yengini All Manipur Muslim Students Organization na Malemda Laiba Islamic Dharma Chatpa Singda Idul Fitr ge Yaifa Paujel Pirakli Idul Fitr asina Aikhoi Masel gi Marakta Nungsi Sanaba Santi Amadi Harau Tayamba Purakpa Oirasunu Haina Phongdokhe Ngasigi Yaifaraba Numit asi Yamna Nungaitaba Numit Amasuni Maramdi Chahi Kunmapan gi Mamangda Numit asimaktada Pangal Furuki Mioi Chamagani Furom Hena Hatkibagi Thodok Adugi Achumba Wayel Ngasi Fauba Pangdri Amasung
लाले हाइजबगी मुहुत्ता थौदोक अदु निंगसिंग दननबा पांगल सिंगदा खंगहली हाइरी लोइदना ngasi फावबदा थौदोक असिगी मरी लेनबा FIR अमता लौखटपसु लेट्री अमसुंग असिगुंबा हानबा असिना पांगल अमदी मितै कांगलुपकी नुंसिनबा मरी अदुबु मांगहली मितैना हेना ताबा मफम सिंगदा पांगल कया अमा लाइरिक तंबा बिजनेस तौबा थिंजन खिबने ngasiगी numit asida maru oiba numit ani asi punna tahalakliba asi alagi khusil thorangni haina amsog na lawi hairi maramasina amsona ichilinaw ichal iche singda laikhidraba miyoi singi thawaina nungaina laikhinanaba amadi makhoibu achumba wayel fangnanaba yaifaraba idul fitr numit asida allada khuramnanaba apel tawrakli Manipur da lairiba Kanglup singna ahen achau utpagi mahuta amana amabu ijat taunarabadi Manipur gi Kanglup sing tongan tabagi mahuta amata oina laigani loinana masina chaukhatpa amasung purakani haina hairi Haukiba nomaizing numitki numidang waidam da Jiribam railway station dagi Vaigang Chungpao railway station da lakiba passenger train na takpadagi miyoi ama sina fangle Jiribam railway station dagi thogdok adugi matangda Jiribam police station da pau pirakpadagi police team amana numidang pung mapan ga makhai tabada Jiribam ge Lakhipur ward number 8 ta area Lakhipur ward number 8 ki area da leiba railway track manakta miyoi adu taduna leirambadagi Chiri hospital da pukhatuna laikatna ba honabada laikatna ba ngamdana laikidabani hairi Laikhidraba miyoi adugi maming Ramkumar Mura chahi nifu apokpa mutuk mura kawi Jiribamgi Mahadevpur dagini hari Sahitya Thaupanglop na sinduna World Press Day ga Mari Lainana Thiam Prem Kumar Award Khutsin Nabagi Thauramama ngasi Major Khulda Laiba Press Club da pangthokre Manipur Press Club da pangthokpa Thauram aduda saruk yakhiba singna COVID pandemic manungda laikhidraba lamdam asigi aiba kayagi mafamda ikai khumnaba utpa oina minute ani tumina leptuna sardanjali katke Thauram aduda saruk yakhiba aiba kayana laikhidraba aiba singbu saithaba saireng kaya pathoktuna ikai khumnaba su utki awa mai sa lang dewa kanung silani duda Pariza kilay nam na haraba at yabi tawan sa kilay kultam na tawan sa kilay kultam sagnay raba pandit iba kahuri ni kung ludi arang ba nang iyang daw lamdi singa kung napamlamdam imagi masay kol sila kung napamlamdam imagi masay kol sila Ngarang sanakiba Santosh Trophy lisingani kunithoige final match ta Kerala na West Bengal bu manga marida thoiduna Santosh Trophy lisingani kunithoige title laukre full time fawbada goal amata chanaba ngamkide amade ahenba matam haptuna match adu makha chathaki extra time da goal score ge fibam ama leibadage penalty shootout tawbada takhe penalty shootout ta Kerala na goal manga chanduna title asi laukhibne Aroibada maroiba pau amukhana Akanba nonglei nungsit na mayai lambida traffic jam thokre Arambam nanau ki misida Jenaba Singh matik jaba action lokhat pinanaba imung manungna fongdorakli Poni TV ki numidangi Manipuri pau mideng tabiri singbo kainanaba yathang nizari